Matam ado aina class 11 karingai matam inkalapa matamgi ingawaba matamni aige school puna taminaba Dinesh ko nupa amaga aiga khangnaki imana boina yamna nakna loinaki nomagi unadragadi maso isu leibangam naramde mana school laktabada aisha class apam khangde aidanate masne madi laktas thawayamna yawba misakne aigi khangdaba haitaba punamak mahakaloina tanarame asumna matamsu hokiba khangaude adumang loike class 12 ki exam tharamdai matam aduda mahakse yamna kanna naki exam thaba pau ngamlaroidra haina pakhanaki adubu isorgi thawjandagi maase naba pharaktuna asoi angam yawdana ma class 12 exam thaki masagi hona jamandi lemna mangbu yaba nate habaduni maase mak yamna wangna pass toroki skun gyo jana mabu mana kya piki magi damuta aisu yamna chawthoki aisu college tikare mado aidi manipusda adum makha tam tawki madi mapalomda oin tamnani haiduna mogi family na Delhi da makha tam thabagi mahaku chatlanki nomagi unadradi leibangam nadraba ekoi anina khangaudana yamna lapnaki simbana phongdong natrasu thamoidadi ibani kisikinaki matamda yamna waki adubu phonda tatana video call tawdana wari sanaraga ibanigi awanungai wari kya share tawnaki asam hawkhibana sahi ama phajile aisu third semester kare ibani nungtigi harauna wari dum sanai numise ai imungi thabai ingkang mayam ama lusilaba matung college ki anoba class hawbagi note mayam ama ikhatpaga semdopaga tawringaida phone yengba phau hek sangdrai ngaranu midang aina phone se silent thamkibo ora male kaudana silent to adum lauthoktre adugadi mage ayukta call message mayam amasu thara ame bem nangbu college ta labro phone to baga paijise kaidorage nanguna sangamdrabo ngaside ai gi thamogi oiba wa khara nangona haige nang phone do omta pairo nang yam uninge ai nangona video call toroke ngarang ahingdi aisha tamba suga yade mita class 11 12 karingai matamda akhoi anina langkiba punkiba haraukiba singdo mayamdo adum ningsinge ado nambu kadoroge phone omta pairo bem tabro haino message mayam ama mana tharae adubo aidi somda thabaka sinbaga college matam yosilapaka phone se adum yengamdana imanabinaga hawbulakpadagi aidi dum chatle college sobaga break leba matamda aina phone yengba matamda haima aidi phone do puraktreda khalaga adum leire adudagi aina college salaga yum yoba matamda phone do hangdu uba matamda magi miss call message mayam do ubada aidi punganga ure haima aidi ngawidana phone se puraga chalhaudre mana soidana saramani khalaga aisha saitom do pakhasai aduga message mayam do mathang pabaloraga aina Dinesh da call to silame adubu mahondo call to bamatamda magi phone do switch off larame chawkhra malena ai pakhale aduga imangonda message ama thai mado mana phone do off hek hambaga ujanabana aina monda thabane Dinesh nang saunuko thabaka simandana college apada phone se kaudana adum puhodre nang saunuko nangna haige haba wada kaiwano hairo ai taning mana lore si haiduna ai mona message thajinki aduga ina dress hongdolaga sarawaloraba matung aina phone do amu yengki ma call torokra message reply torokra na adubu message ta deliver toromdre call su satre ni haklaraga mu yenge haidana ai imungi thaba ingkang loina losilure masidagi numisita sile namidangi pungtare tarapho magi phone se off hangdre aidi matamda sauningbada lore kaino mana khalisibo aingonda fasana hangaga sawbusu yai natraga kaidorjano matamda pungsuma panta sile ai isha se tafam khangatre phone se adum off thambadada tumagi siti larika tawroina isa se sauning mandana ai shubhamda change
ꯐꯦꯁꯕꯨꯛꯇ ꯗꯤꯅꯦꯁꯅ ꯊꯥꯔꯝꯕ ꯃꯦꯁꯦꯖꯁꯤꯡꯗꯣ ꯄꯥꯔꯒ ꯏꯇꯣꯝꯇꯁꯨ ꯅꯣꯛꯆꯩ꯫ ꯑꯗꯨꯒ ꯆꯤꯝꯕꯥꯟꯗ ꯑꯁ ꯀꯩꯅꯣ ꯅꯪꯕꯣ ꯑꯣꯟꯊꯣꯛꯅ ꯁꯥꯎꯒꯟꯈ꯭ꯔꯦ, ꯅꯪꯒꯤ ꯐꯣꯟꯁꯦ ꯑꯣꯐ ꯑꯝꯇ ꯍꯥꯡꯉꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯑꯩ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯦ꯫ ꯄꯨꯡ 12ꯁꯨ ꯇꯥꯁꯤꯜꯂꯛꯑꯦ꯫ ꯑꯩ ꯏꯁꯥꯁꯦ ꯇꯧꯐꯝ ꯈꯪꯉꯛꯇ꯭ꯔꯦ, ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯒ ꯉꯥꯏꯍꯥꯛ ꯐꯝꯈꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯉꯩꯒꯤ ꯀ꯭ꯂꯥꯁ 11-12 ꯀꯥꯔꯤꯉꯩꯒꯤ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯉꯒ ꯏꯊꯟꯗ ꯅꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈꯤ꯫ ꯅꯪꯒꯤ ꯐꯣꯟꯁꯦ ꯍꯥꯡꯉꯛꯑꯅꯨꯀꯣ, ꯍꯦꯛ ꯍꯥꯡꯉꯛꯄ ꯃꯇꯝꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯍꯥꯏꯅꯁꯨ ꯏꯇꯣꯝꯗ ꯍꯥꯏꯖꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯁꯨꯛꯇꯨꯝ ꯇꯨꯝꯗꯅ ꯅꯣꯡꯉꯥꯟꯈꯤ ꯍꯥꯏꯕ ꯌꯥꯏ꯫ ꯅꯣꯡꯉꯥꯜꯂꯐꯥꯎ ꯃꯥꯒꯤ ꯐꯣꯟꯁꯦ ꯑꯣꯐ ꯑꯗꯨꯝ ꯍꯥꯡꯉꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯗ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗ ꯊꯥ ꯑꯍꯨꯝꯗꯒꯤ ꯆꯍꯤ ꯑꯃ, ꯆꯍꯤ ꯑꯃꯗꯒꯤ ꯆꯍꯤ ꯑꯅꯤ, ꯆꯍꯤ ꯑꯅꯤꯗꯒꯤ ꯆꯍꯤ ꯑꯍꯨꯝ, ꯑꯁꯨꯝꯅ ꯏꯕꯥꯅꯤꯁꯦ ꯑꯗꯨꯃꯛ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯐꯣꯟꯗꯁꯨ ꯑꯗꯨꯝ ꯆꯠꯈꯤꯗ꯭ꯔꯦ, ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯟꯈꯤꯕꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯃꯈꯛ ꯃꯥꯅ ꯊꯤꯔꯒ ꯑꯩꯕꯨ ꯂꯥꯞꯊꯣꯛꯅꯤꯡꯕ, ꯑꯩꯕꯨ ꯄꯥꯝꯗꯕꯒꯤ ꯃꯥ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯈꯤꯕ ꯑꯣꯏꯔꯝꯃꯅꯤ ꯈꯜꯂꯒ ꯑꯩꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯔꯨꯗ꯭ꯔꯦ꯫ ꯑꯩ ꯃꯇꯝꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯒꯤ ꯑꯃꯨꯛ MUꯗ ꯃꯈꯥ ꯇꯝꯊꯅꯕ ꯑꯩ ꯃꯤꯡ ꯆꯟꯈꯤ꯫ ꯍꯤꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯗ MA ꯇꯧꯊꯈꯤ꯫ MA ꯇꯧꯅ ꯏꯁꯥꯗ ꯅꯣꯂꯦꯖ ꯍꯦꯟꯒꯠꯅꯕ ꯑꯉꯥꯡ ꯑꯅꯤꯈꯛꯁꯨ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯇꯧꯕ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯑꯩ ꯆꯠꯂꯦ꯫ ꯃꯇꯝꯁꯦ ꯑꯩ ꯏꯁꯥꯒꯤ ꯆꯍꯤ 22 ꯁꯨꯔꯦ꯫ ꯊꯃꯣꯏꯗ ꯀꯤꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯃꯥꯒꯤ ꯋꯥꯈꯜꯗꯤ ꯀꯥꯎꯊꯣꯛꯀꯦ ꯈꯜꯂꯕꯁꯨ ꯅꯣꯡꯇ ꯀꯥꯎꯊꯣꯛꯄ ꯉꯝꯗꯦ꯫ ꯑꯆꯤꯛꯄ ꯑꯍꯤꯡ, ꯑꯆꯤꯛꯄ ꯃꯐꯝꯗꯅ ꯍꯦꯟꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯦ꯫ ꯑꯗꯨꯉꯩ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯣꯏꯅꯈꯤꯕ ꯃꯑꯣꯡꯁꯤꯡꯗꯣ ꯍꯦꯛ ꯅꯤꯡꯁꯤꯡꯉꯛꯄ ꯃꯤꯀꯨꯞꯇ ꯑꯩ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯈꯤ꯫ ꯆꯤꯝꯕꯥꯟꯗ ꯑꯗꯨꯃꯛ ꯃꯥꯕꯨ ꯁꯣꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯗꯤꯅꯦꯁ, ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯈ꯭ꯔꯕꯣ? ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯪ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ? ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯅꯪꯅ ꯑꯩꯕꯨ ꯄꯥꯝꯗ꯭ꯔꯕꯁꯨ, ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ, ꯑꯍꯦꯟꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯕꯁꯨ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯇꯪꯗꯤ ꯍꯥꯏꯔꯝꯃꯒ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯌꯥꯏ꯫ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣ ꯗꯤꯅꯦꯁ? ꯑꯩ ꯅꯪꯕꯨꯗꯤ ꯇꯁꯦꯡꯅ ꯋꯥꯔꯧꯋꯦ꯫ ꯍꯣꯏ, ꯅꯪꯉꯣꯟꯗꯕꯨꯗꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯌꯦꯠꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯑꯩ ꯑꯋꯥꯕ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯄꯨꯟꯁꯤꯒꯤ ꯂꯥꯟꯊꯦꯡ ꯀꯌా ꯑꯃꯁꯨ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯃꯔꯛꯇꯨꯗ ꯅꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ, ꯑꯩꯒ ꯈꯪꯅꯅꯤꯡꯕꯒꯤ ꯃꯑꯣꯡ ꯀꯌꯥꯁꯨ ꯎꯠꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯗꯤ ꯃꯥ ꯈꯛꯇꯅꯤ꯫ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯅꯥ ꯑꯃ ꯑꯩ ꯄꯨꯟꯁꯤꯗ ꯂꯣꯏꯅꯒꯦ ꯍꯥꯏꯕ ꯈꯜꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡꯗꯣ ꯑꯩ ꯑꯃꯠꯇ ꯌꯥꯔꯨꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅꯁꯨ ꯈꯟꯈꯤ, ꯑꯩ ꯅꯨꯄꯥ ꯑꯃꯠꯇꯕꯨ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ꯫ ꯏꯁꯥꯒꯤ ꯏꯍꯩꯁꯦ ꯃꯇꯤꯛ ꯆꯥꯅꯕ ꯍꯣꯠꯅꯔꯒ ꯑꯩ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯅ ꯊꯕꯛꯀꯤ ꯄꯔꯤꯈꯥ ꯀꯌꯥ ꯑꯃꯁꯨ ꯑꯩꯅ ꯌꯥꯎꯁꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯇꯝ ꯋꯥꯠꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯍꯣꯠꯅꯕ ꯋꯥꯠꯄꯒꯤꯔꯥ? ꯃꯅꯤꯄꯨꯔꯒꯤ ꯊꯕꯛ ꯍꯥꯏꯔꯗꯅ ꯁꯦꯜꯅ ꯊꯕꯛ ꯂꯩꯕꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯁꯦꯜ ꯂꯩꯖꯗꯕ ꯑꯩꯈꯣꯏꯒꯤꯗꯤ ꯊꯕꯛꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯑꯩꯁꯨ MA ꯇꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯏꯆꯤꯜ ꯏꯅꯥꯎ ꯀꯅꯥꯁꯨ ꯌꯥꯎꯕ ꯅꯠꯇꯕꯅꯤꯅ ꯕꯕꯥꯒ ꯏꯃꯥꯒ ꯑꯩꯒ ꯈꯛꯇꯃꯛ ꯂꯩꯕꯒꯤ ꯑꯩꯁꯨ ꯅꯨꯄꯤꯒ ꯑꯣꯏꯔꯦ꯫ ꯃꯈꯥꯁꯦ ꯇꯝꯊꯔꯔꯣꯏꯒꯦ ꯍꯥꯏꯗꯅ ꯑꯩꯒ ꯕꯕꯥꯒ ꯋꯥ ꯇꯥꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯧ ꯄꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯁꯤ ꯌꯣꯟꯊꯣꯛꯑꯒ ꯊꯕꯛꯀꯤ ꯁꯦꯟ ꯄꯤꯔꯒ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯍꯥꯏꯗꯅ ꯋꯥ ꯈꯟꯅꯔꯕ ꯃꯇꯨꯡ ꯕꯕꯥꯅ ꯆꯠꯇꯨꯅ ꯋꯥꯅꯣꯝꯂꯨꯔꯦ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯍꯟꯗꯛ ꯄꯩꯁꯥ ꯄꯤꯈꯤꯕꯗꯣ ꯃꯗꯨꯅ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯑꯩꯒꯤꯁꯨ ꯊꯕꯛꯇꯣ ꯌꯥꯎꯔꯛꯂꯦ꯫ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯆꯍꯤ 20 ꯁꯨꯔꯦ꯫ ꯊꯕꯛ ꯖꯣꯏꯟ ꯇꯧꯔꯨꯅꯕ ꯍꯥꯏꯗꯅ ꯑꯩꯁꯨ ꯊꯕꯛ ꯀꯥꯕ ꯍꯧꯔꯦ꯫ ꯑꯣꯐꯤꯁ ꯀꯥꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃꯈꯛ ꯂꯥꯛꯈꯤ꯫ ꯅꯝꯕꯔꯗꯣ ꯑꯟꯅꯣꯟ ꯅꯝꯕꯔꯅꯦ꯫ ꯑꯩꯁꯨ ꯀꯅꯥꯒꯤ ꯅꯝꯕꯔꯅꯣ ꯁꯤꯅ ꯍꯥꯏꯗꯅ ꯋꯥꯈꯟꯗ ꯈꯜꯂꯒ ꯑꯩꯅ ꯐꯣꯟꯁꯦ ꯄꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯤꯁ ꯀꯣꯜ ꯇꯥꯈ꯭ꯔꯦ꯫ ꯑꯗꯒꯤ ꯑꯗꯨꯝ ꯑꯩ ꯕꯕꯥꯅ ꯀꯧꯔꯛꯄꯗꯨꯗ ꯐꯣꯟꯗꯣ ꯊꯅꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯑꯦ꯫ ꯕꯕꯥꯒ ꯑꯩꯒ ꯊꯕꯛꯇꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯨꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯑꯩꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯑꯒ ꯐꯃꯨꯡꯗꯒꯤ ꯑꯩꯒꯤ ꯐꯣꯟꯗꯣ ꯂꯧꯔꯒ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯇꯦꯕꯜꯗꯨꯗ ꯐꯝꯗꯩ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ
mapanda yengthoaga mathakta thokliba langna ngaliba thajama bu yengduna karomdagino khangudana aigi nakong asida bem ai halae haiba wahai ama ita thajadana tarakhe aina tariba khonjendo dadi neskine aisung hakto karino hana khanke amuksu wakhan oramale khanduna kaino hojiki ba haiduna khuta pariba phone do hangdoluba matamda ngasai tawrkiba number dagi miskon ani amagasu amuk laramke masidagi aisu amtadi tawraga phone tawribase kanano yenge kanabu origa ba haiduna aina call back tawsanki ahanba tawba matamdadi parakhidre anirak suba tawrubadadi call adu nupi amana parakhe hello kana oibiramna sibo haina aina hangma matamda khonsen pikna ai Rasmi Nepali ne phone paibirise bemoi birabo haidan hangpa matamda ai angakpa phawki aisu mane kai habigadaba ai Dadines ke classmate ne nangbu mahaka khraba haina nupisina hangpa matamda ai isada mion kana chonglotuna mabu kamdorige bhagi phone su sakidre asukui base ma kamai lelige haina ina nupisida hangjaki Dineska aigamta unahanbiyo haiduna aina nupisida haijaki matamaduda nupiduna tapna harakki aina hagadorba warise nangna taraga nunghaidabdi tawgano Dinesna nangi maramda loina hai numito mahanangonda phone yamna tawki message yamna thaki na hai college suti phangbagi yumthokani nanga unarani magi thamoigi paudong kya tamduna awanoya kyagi wari linarani haiduna adubu nangdi numito call pairakidre numito nang thabak simba male engonda mana aduna haramlaga mado magi roommate amaga post leba satle haiduna engonda harame masidagi aishu magaiga paphona khidre adugadi marup Dinesto halapagi lambida gari accident tawbadagi maha adumang lekhidre ai magi pau taba matamda yam nungai khide adubu mado nang khanglamgani haina aina khalubane adubu aina moigi memda chatluba matamdadi maga nanga khangnai habase moigi imungi mi amtana khangamdre masidagi aina nangi number se laukhibane adubu mase thasaba yabra natraga thasaba yadabra habado madumadi ai khangdre noma igi manglanda khangaudana marup Dinesto lae hoi aina mamangda asuna khansaki maru nangna ibunu shirawadi nangumta lakho nangi pendaba nungaitaba punamak aigi manglanda amtati haramkho nanga igase amta manglanda orabasu thinakise haiduna aina nungtigi sonjaki masinasu oibra haba khangde ai Dines lekhidra habada taba matamda ai thopom khangkide isada ninghamdaba nungaitaba pik thalakhe numituda mana engonda tharakiba message singdo ningsinglaga ai makhontokna kapki thamoise ningamdabana pik thalakhe nupisina amusu akha tarakhe marup Dineska aigase Delhi da ahanba college lakpada thenakibane mahaka yamna luna tinaduna wari pumba luna tathok sasin tawnakhi madudagi nangi wari pumbasu mahana engonda haramna lijaki magi darise engonda lei masidasu nangi number yawe magi darida nanga ahanba thenakhiba nanga loinarapa iduna yawri mase aina parabadagi aina nangbu thiningki nanga khangna ningki maru ama sakrabasu mahakna thamoisena nusijabana haka maru oijage haiduna aina nangbu thirakpane malaitre habase imanabana tamakpadagi aina khange masidagi ai Delhi dagi Manipurda lakhe makoigi mem thiduna koyang hangke pandukan phambi ini amana takpirakhe masidagi aina moigi mem sangduna hangluba matamda Dines ko bamise khangde sidadi leitena khumakhe mahaki photo do aina puthokduna yahambadasu khangde haiduna tati seraga aibu thadorakhe aisho matamda khange mahakse atomina yokpane haiba yumdudagi tholaga moigi thongandagi khara satlaga leiba hotel amada sangduna sa thakninga matamda nupi masa ma tholakduna aingonda kawrakhe matamaduda
ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯧꯔꯛꯈꯤ꯫ ꯏꯆꯦꯅ ꯑꯩꯈꯣꯏ ꯗꯗꯥ ꯍꯪꯂꯤꯕꯗꯣ ꯏꯆꯦꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯪꯂꯛꯑꯦ꯫ ꯃꯐꯝꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯈꯔ ꯂꯥꯞꯅ ꯊꯣꯛꯑꯒ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯆꯦꯅ ꯏꯃꯥꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯣ ꯑꯩꯁꯨ ꯇꯥꯍꯧꯕꯗꯒꯤ ꯏꯆꯦꯕꯨ ꯇꯥꯟꯅꯔꯛꯄꯅꯦ꯫ ꯑꯩ ꯗꯥ ꯗꯤꯅꯦꯁꯀꯤ ꯃꯅꯥꯎꯅꯨꯄꯤꯅꯦ꯫ ꯃꯥꯅ ꯏꯃꯥ ꯑꯍꯟꯅ ꯄꯣꯛꯄꯅꯦ꯫ ꯗꯥ ꯗꯤꯅꯦꯁꯅ ꯂꯩꯈꯤꯗꯕ ꯆꯍꯤ ꯑꯃ ꯐꯥꯕ ꯃꯇꯝꯗ ꯕꯕꯥꯗꯣ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯕꯕꯥꯗꯣ ꯅꯠꯇ꯭ꯔꯦ, ꯗꯗꯥꯁꯨ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯦ꯫ ꯏꯆꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯆꯪꯉꯨꯁꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯄꯨꯁꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯇꯣꯟꯗꯨꯅꯁꯨ ꯗꯤꯅꯦꯁꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯕ ꯃꯤꯁꯛꯅꯤ, ꯅꯧꯅ ꯃꯃꯥ ꯀꯥꯏꯅꯔꯦ, ꯑꯩꯅ ꯂꯩꯇ ꯆꯥꯎꯅꯕ ꯌꯣꯛꯆꯔꯛꯄꯅꯤ, ꯂꯩꯇꯕꯅ ꯍꯦꯟꯕꯅ ꯃꯥꯅ ꯄꯥꯝꯖꯕ ꯃꯍꯩ ꯃꯄꯨꯡ ꯐꯥꯅ ꯇꯝꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯄꯩꯁꯥ ꯐꯪꯉꯤ ꯅꯪꯕꯣꯏ ꯅꯪꯗꯕꯣꯏ ꯈꯔ ꯊꯥ ꯈꯔ ꯊꯥꯗ ꯃꯥꯅ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯍꯥꯏꯗꯨꯅ ꯃꯃꯥꯇꯣꯟꯗꯨꯅꯁꯨ ꯑꯣꯛ ꯈꯣꯡꯅ ꯀꯞꯇꯨꯅ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯛꯈꯤ꯫ ꯗꯤꯅꯦꯁ ꯄꯣꯛꯄ ꯃꯇꯝꯗ ꯃꯃꯥꯗꯣ ꯂꯩꯈꯤꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯗꯨꯗꯒꯤ ꯑꯍꯟꯈꯩꯅ ꯑꯉꯥꯡꯁꯦ ꯃꯃꯥ ꯌꯥꯎꯗꯅ ꯌꯣꯛꯄ ꯌꯥꯔꯣꯏ, ꯃꯃꯥ ꯁꯛꯅ ꯌꯣꯛꯄꯤꯅꯕ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯦ ꯊꯤꯍꯟꯈꯤꯕꯁꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕꯁꯦ ꯅꯪꯉꯣꯟꯗꯗꯤ ꯈꯪꯍꯟꯗꯦꯅ ꯍꯥꯏ, ꯃꯁꯦ ꯆꯨꯝꯕ꯭ꯔꯥ? ꯆꯨꯝꯃꯦ꯫ ꯅꯣꯡꯃꯇ ꯃꯥꯅ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯑꯃꯇ ꯑꯩꯉꯣꯟꯗ ꯂꯤꯔꯛꯈꯤꯗꯦ, ꯁꯥꯔꯛꯈꯤꯕꯁꯨ ꯂꯩꯇꯦ, ꯑꯩꯅꯁꯨ ꯍꯪꯂꯨꯗ꯭ꯔꯦ꯫ ꯃꯇꯝꯗꯣ ꯑꯩꯅ ꯃꯥꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ, ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯉꯣꯟꯗ ꯃꯄꯨꯡ ꯐꯥꯅ ꯎꯠꯍꯧꯗ꯭ꯔꯦ꯫ ꯏꯆꯤꯟꯁꯤꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯦ, ꯅꯪꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯁꯨꯅꯦ ꯑꯔꯣꯏꯕꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯏꯆꯤꯟꯁꯤꯅ ꯍꯥꯏꯍꯧꯗ꯭ꯔꯦ꯫ ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅꯗꯤ ꯃꯥꯅ ꯑꯩꯁꯦ ꯅꯨꯡꯁꯤꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯈꯣꯡꯒꯨꯟꯁꯦ ꯂꯤꯔꯨꯗ꯭ꯔꯦ꯫ ꯃꯥꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯈꯜꯂꯝꯒꯅꯤ? ꯗꯤꯅꯦꯁ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯗꯤꯅꯦꯁ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯑꯃꯨꯛꯁꯨ ꯀꯞꯈꯤ꯫ ꯌꯥꯔꯦ ꯇꯣꯛꯑꯣ, ꯍꯟꯖꯤꯟꯅ ꯈꯟꯒꯅꯣ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯥꯅ ꯁꯣꯏꯗꯅ ꯈꯪꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯕ ꯃꯇꯝꯗ ꯑꯩꯅ ꯗꯥꯏꯔꯤꯁꯦ ꯊꯦꯡꯅꯔꯛꯄꯅꯦ, ꯃꯆꯟꯅꯨꯄꯤꯗ ꯍꯥꯏꯔꯒ ꯑꯩꯅ ꯗꯥꯏꯔꯤꯁꯦ ꯂꯧꯔꯛꯄꯅꯦ꯫ ꯑꯩꯅꯁꯨ ꯄꯥꯔꯨꯔꯦ, ꯑꯗꯨꯕꯨ ꯃꯥꯅꯁꯨ ꯍꯔꯥꯎꯖꯅꯕ, ꯃꯥꯒꯤ ꯊꯋꯥꯏꯅ ꯁꯥꯟꯇꯤ ꯐꯪꯅꯕ ꯃꯥꯅ ꯊꯝꯖꯔꯝꯕ ꯗꯥꯏꯔꯤꯁꯦ ꯃꯥꯃꯛꯅꯤ ꯈꯜꯂꯒ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯣ꯫ ꯑꯩ ꯍꯧꯖꯤꯛꯁꯨ ꯉꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯥꯎ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯍꯜꯂꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏꯅ ꯍꯔꯥꯎꯕ꯭ꯔꯥ ꯈꯪꯗꯦ, ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯀꯨꯏꯅ ꯇꯥꯔꯨꯗ꯭ꯔꯕ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕꯗꯣ ꯑꯩ ꯉꯁꯤꯁꯨ ꯑꯉꯛꯄ ꯑꯣꯏꯔꯤ꯫ ꯇꯥꯏꯕꯪꯗ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯄꯨꯡ ꯐꯥꯈꯤꯗ꯭ꯔꯕꯁꯨ ꯃꯪꯂꯥꯟꯗꯗꯤ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯉꯁꯤꯁꯨ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯑꯩꯒꯤ ꯃꯪꯗ ꯃꯥ ꯇꯣꯏꯅ ꯎꯈꯤ꯫ ꯀ꯭ꯂꯥꯁ 11-12 ꯀꯥꯔꯤꯉꯩ ꯃꯇꯝꯗꯅꯤ꯫ ꯏꯕꯥꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯃꯪꯂꯥꯟꯗ ꯉꯁꯤꯗ ꯊꯣꯛꯄꯒꯨꯝ ꯏꯇꯠ ꯇꯠꯇꯅ ꯎꯔꯤ꯫ ꯏꯃꯥꯅꯗꯤ ꯍꯥꯏ, ꯑꯁꯤꯕꯅ ꯌꯦꯠꯄꯁꯦ ꯐꯠꯇꯦ, ꯗꯥꯎ ꯌꯥꯗꯦ ꯍꯥꯏꯅꯩ, ꯑꯗꯨꯅ ꯆꯥꯛ ꯆꯥꯗꯨꯝ 3ꯒ ꯃꯩꯇꯥꯟ 1ꯒ ꯊꯣꯡꯒꯥꯟꯒꯤ ꯈꯥꯔꯣꯝꯗ ꯊꯥꯗꯣꯛꯁꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯗꯣ ꯑꯩꯅ ꯌꯥꯗꯦ, ꯃꯗꯣ ꯑꯟꯙꯕꯤꯁ꯭ꯋꯥꯁꯅꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯃꯥꯕꯨ ꯆꯩꯊꯠꯂꯦ꯫ ꯃꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ, ꯃꯥꯕꯨ ꯎꯖꯕ ꯅꯨꯃꯤꯠꯁꯦ ꯑꯩ ꯅꯨꯃꯤꯠꯇꯨꯃ ꯍꯔꯥꯎꯖꯩ꯫ ꯉꯁꯤꯗꯤ ꯅꯪꯅ ꯊꯅꯝꯕ ꯗꯥꯏꯔꯤꯁꯦ ꯄꯥꯔꯒ, ꯗꯥꯏꯔꯤꯁꯦ ꯏꯅꯥꯛꯇ ꯊꯝꯖꯔꯒ ꯏꯕꯥꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯦ ꯍꯥꯏꯅ ꯈꯟꯖꯔꯒꯦꯀꯣ ꯗꯤꯅꯦꯁ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫